Nagasingna saruk yabi yaroi haina UNC na phongdokkhre. Indigenous Peoples Forum Manipur IPFM na lakliba August 8 City Convention da pangthokadoriba International Day of the World Indigenous Peoples Day gi thoramda Naga miyam na saruk yadana pa United Naga Council gi President NJ Lorhon na thadorpa zerol amanda section wafum thamlakle zerol duna makha taraduna hai thoram masibu silliba IPFM haiba loop ase Naga miyam gi apamba gi mayok talaiba loop ne maram maduna mifam aduda Naga miyam na saruk yabi yaroi madugi mahut Naga miyam gi rights amade interest ngak naba lomda mai onsense mifam aduda kanagumba miyoi amatana Naga gi mahut sillaga wangang ba yaroi haina su khangalakle Kukizo Council na sinduna kangpokpida pangthokkiba mifam aduda NS2 amade khut thanadabagi matangda khanaki haina report tarakle haukiba lebakpo numita Kukizo Council na sinduna pangthokkiba mifam aduda Ministry of Home Affairs MIC na maru oina singi district sing phawduna leiriba National Highway 2 da apanba amade athingba yauduna miyam sathok sin yahanaba pirakpa pressure amade mitai amade Kuki phurup anigi marakta khut thanadaba haiba hiramda maru oina khanakhre News Agency Power Corridor na torpo report amagi matungina Kukizo Council na sinduna pangthokkiba mifam aduda Kukizo phurukki leiriba tongan ba CSO singilu singba amade phurup asigi senior leader kya saruk yaki hairi mifam aduda saruk yakiba delegate singna Kukizo miyamna namna khunda letaduna leiriba singi mafam singda kangpokpida pangthokkiba mifam aduga manaba mifam kya phamlaba matungda phurup asigi miyamna amata oina ayatpa yaudaba loba warep adu Kukizo Council na MIC gi official singda pisingdani hairi mifam aduda saruk yakiba miyoi singna phurup asigi maikaidagi kaidongoida National Highway da asarawong sing official oina thingbagi khongjang sanction kiba leite haukiba sahi 2023 gi May 3 dagi thorakkiba ethnic violence asina tangai fadana haidiba highway asi pre-movement restriction thamkibani haina phongdokna ki haidi pung ahum sumna tare tara thokna mifam aduda khanaraba matung Kukizo Council gi maikaidagi Central Security Force na ngak senduna bus yauna commercial amadi public transport sing kangpokpi phawduna chatpada thingba leite haidiba anoba chana kanglon asi haukiba tha amagi mamangdagi hauduna National Highway 2 da chatnaba haukhre adubu hauju phawbagi oina di haidiba lambi paring asida private vehicles sing chatoka chin tawbada khudong thinai oidre haibadudi haiba ngamdre haina su KZC na mifam aduda thamki hairi kangpokpida haukiba lebokpa numita pangthokkiba tongan ba senior leader kayana saruk yaraduna pangthokkiba mifam aduda Foothill Naga Coordination Committee na Kukizo miyamgi mayokta matam kaktaba lambi thingbagi khongjang sangsileba sida lengaki maikaidagi matik jaba thabak thorom amata paikhalaktabada pendaba phongdokna ki hairi Kukizo Council na sinduna pangthokkiba mifam adu KZC gi Assistant Secretary Domilan haukipna coordinate tawkhi mifam aduda Cycle Assembly Constituency gi MLA Kimnao Hangsing India lenga kasu extension ga mari lenana wari sanabada yauriba UPF amadi KNU gi representative sing su saruk yaki haidi mifam aduda saruk yakiba MLA Kimnao Hangsing na tribal community gi marakta amatoina punsinna ba honabada lusingba ama oibagi pangthoktaba yadraba mathau pangthoknaba honabada thengnariba awaba khudong sadabagi matangda mifam aduda pukhatuna khanaki haidi August amadagi VDF sing gun down gi khongjang sangsinaba warib laukhre All Manipur VDF Employees Association ki Central Committee na District Taraga Taruk ki VDF Welfare Association ki khutsamnaraga ngarang Thobal District ki khongjong sing thangda VDF Employees sing gi asoba mifam ama pangthokre mifam aduda haujuk VDF sing thegnari ba awaba kudong chadaba khia gi matangda kupna khanake mifam aduda wangang kheba singna matam gi lengak na VDF sing da yenglaba miyeng sing aduba pendaba wafam kya phongdokna khe Manipur gi law and order ngakpada soba tawdang lauriba VDF singna matam sangnu tanduna lakpa demand sing lengak na tabiraktabadagi hana yaithok gun down amasung pen down gi khongjang lakliba August amadagi amuk sangsenba hauragani haina lakthoki mifam aduga mari lenana All Manipur VDF Employees Welfare Association gi President Sanjit Sagol Samna phongdokhibada VDF sing asi lengak na pung kunmari mathau tahole law and order ngakpada red zone buffer zone da VDF sing duty tahole police person amaga manaba pung kunmari mathau taholaga VDF sing gi thagi talabna hikru manada yomlaga piri haujiki matamda VDF amana phanglaba thagi talab asina mung manung puba ngamba oithokte masina maram oiraga VDF ki emung sing mahilangle VDF sing talab hengat pinaba amade atai phangpham thokpolenga na pibi na ba wakat sing taksinduna mamang da hana gun down amade pen down gi khongjang sangselure adu bolenga na thuba matamda pithokna ba honaraga ni haina thajaba pibadagi khongjang adu suspend tawkhe lenga na thajaba pikhiba tha ani gi matam helaba su thabakta ontholaktabadagi VDF sing na lakna ba August amadagi khongjang amu hana changsinna ba ware ba silau ki bani hana su phongdokhe
Churachandpurda MPCC की मेंस एग्जाम पांगथोकनबा गवर्नर की पुनिंग सिंगसिलकले स्टेट असदा हौजिक थोकलिबा एथनिक कॉन्फ्लिक्ट असना पीरिबा चाइथिंगसिंगी येंगलागा मणिपुर पब्लिक सर्विस कमीशन MPSC की मेंस एग्जाम असि अखनबा केस अमगी मखादा चुरचांदपुर डिस्ट्रिक्ट सु पांगथोकपियु हाइना कुकी स्टूडेंट्स ऑर्गेनाइजेशन KSO जनरल हेडक्वार्टर न मणिपुर के गवर्नर की पुनिंग सिंगसिलकले MPCC की मेंस एग्जाम असदा सरुक यागदबा कुकी सिंगी येंगलागा थासिगी तरामाथोयदा थोकिबा MPCC की नोटिस ता इम्फाल अमसुंग गुवाहाटी खक्तदा एग्जाम सेंटर पिरपसे लाइबक थीबने नोटिस असिना सिंगी डिस्ट्रिक्ट सिंगदा लैरिबा कैंडिडेट सिंग मरुओइना कुकी कांगलुप की कैंडिडेट सिंगदा फिजिकल साइकोलॉजिकल अमसुंग फाइनेंशियल के प्रॉब्लम अमा थांगतले स्टेट की थाकतो पांगथोकपा कॉम्पिटिशन असिदा ममांगदसु सरुक याबा फंखिदबा लैख्रे मरम अदुना हंदकी एग्जाम असिददि इम्फाल खक्तदा सेंटर पीबगी महत्ता सिंग डिस्ट्रिक्ट मरुओइना चुरचांदपुर द सेंटर अमा पीबियो हाइदे UGC नेट अग्निवीर SSC अमसुंग अतै बैंकिंग की नेशनल थाक की कॉम्पिटिटिव एग्जाम खरदि चुरचांदपुर शांति ओइना अमसुंग माय पाकना पांगथोकतुना डिस्ट्रिक्ट असिदा लॉजिस्टिकल रेडीनेस अमसुंग एडमिनिस्ट्रेटिव कैपेबिलिटी लेरे हाइबदु उतख्रे हरि गवर्नर अजय कुमार बालादा प्रेसिडेंट KSO जनरल हेडक्वार्टर के जनरल सेक्रेटरी डॉक्टर साइबोय तौथांग अमसुंग एजुकेशन सेक्रेटरी T हाउकिमना साइन तव मेमोरेंडम अदुना चुरचांदपुर MPSC की एग्जाम पांगथोकपना कैंडिडेट सिंगदा खुदोंग चाबा पीबता नतना डेमोक्रेटिक इंस्टीट्यूशन दा थाजब लहलगनि हाइरे अंगांग उनबदा ममा लैखिदबगी थौदोक डॉक्टर अमसुंग स्टाफ सिंगना दायित्व पुगदबनि हाइना फोंदोरख्रे यामना लाइबक थीबा थौदोक अमदा थौबाल डिस्ट्रिक्ट हॉस्पिटल दा अंगांग उनबदा अंगांग हिंगहौरगा ममा लैखिदबसि डॉक्टर अमदि स्टाफ सिंगना थौसादबदगी थोकपनि मरमदुना अथुबा मतमदा चराकपियु हाइदुना ngarang JC na sindana teksa mayalkai community hall da miyam gi wakan mifam pangthokre ngarang pangthokiba miyam gi wakan mifam aduga mari lenana JC against killing of khangamam ningol maibam ongbe samita of teksam gi chairman khundongbam mera tombi leimana haikibda thoklaba thodo ase nupi oibi singda yamna thamoi sokpa thodokne nupi oibi khudimak mayumbu palabadi mama haibadu oigadawribanina masina nupi singda nungai taba phawhale hairaduna matungda amu hana siguma labak thiba thodo ase thoktaba oirasanu haike sungsi sidaba yaraba matam chana kalhoba yaba anaba amabu angang unaraba matung doctor amadi nurse na pung taret long hanna yengbidaba complaint tawrabasu thawsabidaba nupi macha kanba ngamhodabane hairaduna athubada missia sida senariba doctor amadi nursing suspend tawbiyo haike mahana makha tana hai nupi khudimak na thawbal district hospital da anga unabada aki tujungba phawre anga unaba matamda nupi gi punsi ase adamak loi khiba taragadi karamba nupi na anga afaba puthoklaga khunai asi chakhonnabu honaga dawribano hairaduna thawbal district hospital da lairiba doctor amadi nursing asigi mathakta para ama tambiba matam yaurabani haike ngarangi wakan mifam aduda samita ge misi yaning de matik sadaba doctor amadi staff sing suspend tawbiyo postmortem report athubada phanghalo amade we want justice haida thaba play card sing su sizinake misias ki matangda jesina taliba demand sing de misias ki inquiry nomit nini ki manungda tawbiyo mihat asida senariba doctor nurse staff sing action lokhot poiner service ki terminate tawbiyo victim ge imung manungda matik saba compensation piba laihoriba pikliba angang ani gi daita manipur lengak na lawba hairiba sing ase thabakta onthoktriba phawba asiba hasang lawdaba amade jesina taliba demand sing thabakta onthoktrabadi lamdam asigi CSO singa khusamnaraga akanba khongjang sing sangsinba haiba sing asine Jammu and Kashmir की पुंछ डिस्ट्रिक्ट सिक्योरिटी फोर्स का नोमई कापनबगी थौदोक्ता सिंगनाबु मिलिटेंट अनि हाटख्रे जम्मू एंड कश्मीर की पुंछ डिस्ट्रिक्ट की मनुक सनबा लैरिबा कासालियन एरिया दा पाकिस्तान लोमदगी संगसेनब होनरखिबा सिंगनाबा मिलिटेंट सिंगा नोमई कापनबगी थौदोक अमदा इंडिया के सिक्योरिटी फोर्स सिंगना मिलिटेंट अनि हाटख्रे गराक थोकिबा थौदोक अदुदा सेक्रबा मिलिटेंट अनि अदुदगी खुलाई अहुम फंगबा ngamखि हाइदि इंडियन आर्मी की जम्मूदा बेस तौबा व्हाइट नाइट कोर्स की माइकाइदगी सोशल मीडिया दा पोस्ट तौरपा वारोल अमदा अलर्ट ओदिनो किबा इंडिया के लानमी सिंगना लाइन ऑन कंट्रोल लानसेनब होनरखिबा टेररिस्ट अनि एलिमिनेट तौबा ngamkhre haina phongdorkhre President rule tha taruk sangdokpada Lok Sabha na ayaba pikhre constitutional crisis thopagi PR thamkhibana te state lengak soptana ba thamkhibane haina MP bimol na phongdokkhre Manipur thamliba president rule tha taruk amaga sangdokpada ngarang Lok Sabha na ayaba pikhre resolution asi amuk Rajya Sabha da ayaba lawnaba puthoklagane amarom da Lok Sabha MP Dr. Angomcha Bimol akoijamna Manipur president rule thamkhiba si state sida constitutional crisis thopagi thamkhibana te matam adugi BJP na lusingba state lenga ikaiba nangadabadagi kannanaba thamkhibane haina central lenga kumara sikre
Parliament ki nungzu mifam haukiba ngarang tarani suba numita Lok Sabha da Manipur da February 19 dagi thamlakiba President Rule tha taruk amaga matam sangdok namagi resolution House na ayaba pinaba Minister of State for Home Nitanet Ryan puthoraki resolution adu pass tawnaba khanarapada Treasury amasung Opposition Bench ki maikai dagi charang na thokpudagi pungkhai amaro mifam yaithokhi session makhata na amuk satharaba matong Manipur da thamliba President Rule August 19 dagi tha taruk amaga sangdokpada House na ayaba pikhi Lok Sabha ki Speaker Om Birlana Manipur da President Rule sahi asige February 19 da thamkhre matung April ani da House na President ki proclamation adubu ayaba pikhibane Parliament na President Rule ki ayaba pibasi tha taruk ni haike Manipur da thamliba President Rule tha taruk matam sangdok na balenga ki makai ki pukhalako resolution adu khanabada saruk yaraduna Inner Manipur Parliamentary Constituency ki UNC MP Dr. Angomsa Bimol akojamna President Rule matam sangdok pada yaning da bafongdokhe President Rule matam sangdokpagi mahut haujik lairiba Manipur Legislative Assembly asi muthatlaga nauna mikal pangthoknaba demand tawkhe MP Bimolna makha taraduna Manipur crisis asisu pahalgam gumlumna lawgadabani haibaga loinana Manipur issue khananaba sopnagi pung anika House na matam piba matik chade yamdrabada pung mangaro matam piduna khanagadabani haiba wafam thamladuna Senator na Manipur karisu leitana khalli haina su phongdokhe President Rule thamba haibase mahausana constitutional mechanism fail oraba matamda thambani adubo Manipur da President Rule thamkhiba dudi constitutional crisis thokle haiduna thamkhiba nate BJP na lusingba state lenga matamadu da sopanangada badagi kannana thamkhibane Manipur gi crisis asi tholakpa ikui dana thokleba irang asi Myanmar da changlakpa illegal immigrants singna thokhanbani haina center gi agency amadi mari lenaba singna phongdokpa laikhre masida natana Supreme Court na sumatamadu da Manipur gi law and order fail oide haina phongdokpa laikhe adubu matamadu da Manipur da President Rule thamkhide haina su MP Bimol na makhata na thamkhe MP Bimol na hai Supreme Court na piba judgment amagi matungena President Rule maram chadana hekta thamloidabane judicial oiba manner khakta da munna yenglaga thamgadabane hairibane Manipur da President Rule makhata na thamba haibase morally illegitimate oi maram asina hojik lairiba Manipur gi assembly muthatlaga nauna mikhal tawduna miyam ki lenga ama thamgadabane haina su demand tawkhe Chief of Army Staff General Upendra Dwivedi Manipur da laktuna security ki phibam yengsinkhre hairi Chief of Army Staff General Upendra Dwivedi ngarang Manipur da laktuna state asik security ki phibam kopna yengsinkhibga loinana state asida mathau tawriba Assam Rifles amade army na local level thabaksing review tawkhre General Upendra Dwivedi gi khongsa adada Manipur da mahausa ki phibam da hanjilakna ba hojik security force na local level thabaksing gi warol sing General asida marik sumna khangan ke mahana troops na sem sareba amadi local level thabak singda apen phongdo pogalunna conflict situation asibu laksana bohona bada khudong sa da bakya mayong arabasu kathopa amagalunna Assam Rifles Army amadi state force na local level thabak singda apen ba amadi thagapa phongdokhe Chief of Army Staff General Upendra Dwivedi na Manipur gi Governor Ajay Kumar Balaga su Imphal gi Ras Baban da unaduna state asida ingtapa purakna ba Armed Forces amasung Civil Administration ga khusamna duna local level thabak singi matangda kopna khananai na ke Governor ga unabadu da General Upendra Dwivedi na Eastern Command gi GOC 3 Corps ki GOC amadi atai army ki makok thongba official sing loina rakhe Governor Ajay Kumar Balana handak mai fangna operation sindur operation chathaki badu ki army ki lusing buda thagat pa amadi apen phongdokhe loina na Indian Army ki chak thoksaninga oiba bagun sing maroina professionalism commitment amadi Manipur da mahusa ki phibam da hanjilakna bohona liba thodang bu apen phongdokhe Governor masung General ani unabadu da Asia ki oina khwaidi ki leader amadi leba asigi lemjaningai oraba tournament ama oraba Duran Cup ki matang da su khanakhe ngarang dagi hauduna samga kuntramari suba tournament asige edition Imphal gi Khomalampak da hodok kadoriba siga matang da su khanakhe loinana tournament ase Imphal da su mai pakna pangthokna ba hona bada Governor amade Manipur legang na sauna mateng pibagi damak General Upendra Dwivedi na thagat ba phongdokhe Rosan numit mangani gi manung da sangjarakadabni haina KZC PWG na phongdokhe Nupigi kai khumlaba manghalam bani habi yumnam Rosan numit mangadi ki manung da sangjarakadabani natrabadi ahakpo cherak piragani haina Kanglepak Communist Party PWG MC Unification gi PRO singkhai nganbana thadrokpo cherola man hairi cherola sin hai nupi khunai bo awangba thakta thamduna thoidok hendokna ikai khumnaba utuna lakleba Kanglei khunai asibu masak thihanna bo hona bada senariba Kaksing district ki manung chanba langmai dongmai lekai dagi yumnam Rosan maitei sahi kungamanga apokpa yumnam Sunil Datta ngarang dagi numit mangani gi manung
ꯃꯇꯨꯡꯗ ꯄꯥꯔꯇꯤꯗ ꯆꯪꯖꯔꯛꯇ꯭ꯔꯕꯗꯤ ꯔꯣꯁꯟ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯔꯇꯤꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯂꯥꯛꯂꯤꯕ ꯀꯪꯂꯩ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯔꯣꯁꯟ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯂꯥꯡꯃꯩꯗꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯐꯤꯜꯝ ꯐꯣꯇꯣꯒ꯭ꯔꯥꯐꯔꯒꯤ ꯁꯦꯟꯐꯝꯗ ꯂꯩꯕ ꯔꯣꯁꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯥꯛꯀ ꯂꯩꯀꯥꯏ ꯊꯪꯅꯅ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯀꯨꯝꯖꯥ 2021ꯗ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯧꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ 2022ꯒꯤ ꯃꯥꯔꯆ 26ꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯔꯆ 28ꯒꯤ ꯑꯌꯨꯛꯇ ꯃꯥꯒ ꯈꯪꯅꯔꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯃꯌꯨꯝꯗ ꯆꯪꯁꯤꯟꯈꯤ ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯝꯕꯒꯤ ꯔꯣꯁꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯟꯅ ꯄꯨꯂꯤꯁ ꯌꯥꯎꯅ ꯅꯨꯄꯥ ꯅꯨꯄꯤ ꯐꯥꯗꯣꯛꯅꯔꯒ ꯋꯥ ꯂꯣꯏꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯊꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯔꯣꯁꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯡꯉꯨꯗꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯏꯀꯨꯏ ꯀꯨꯏꯗꯅ 2022ꯒꯤ ꯑꯦꯄ꯭ꯔꯤꯜ ꯑꯃꯗ ꯍꯥꯊꯨ ꯂꯨꯍꯣꯡꯈꯤ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯜꯂꯤꯕ ꯔꯣꯁꯟꯅ ꯋꯥꯡꯉꯨꯗꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯂꯧꯅ ꯂꯩꯅꯈꯤꯕꯗꯒꯤ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃ ꯅꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯔꯣꯁꯟꯒ ꯃꯔꯤ ꯂꯩꯅꯔꯝꯕꯤ ꯂꯩꯀꯥꯏ ꯊꯪꯅꯅ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯁꯤꯟꯐꯝ ꯅꯥꯏꯅ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯔꯒ ꯂꯩꯈꯤ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯀꯨꯝꯖꯥ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 5ꯗ ꯔꯣꯁꯟꯅ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯖꯤꯜꯂꯛꯇꯨꯅ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯔꯣꯁꯟ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯣꯏꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯥꯏꯍꯧꯈꯤ ꯃꯗꯨꯗ ꯔꯣꯁꯟꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯤ ꯋꯥꯡꯉꯨꯗꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯐꯥꯈꯤ ꯃꯇꯝ ꯈꯔ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯀꯨꯝꯖꯥ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23ꯗ ꯔꯣꯁꯟꯅ ꯃꯥꯒꯤ ꯂꯩꯀꯥꯏ ꯊꯪꯅꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯛꯈꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯁꯥꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯀꯥꯏꯍꯧꯈꯤ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯐꯥꯎꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯂꯥꯡꯃꯩꯗꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯌꯨꯝꯅꯥꯝ ꯔꯣꯁꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯐꯥꯎꯕꯗ ꯃꯥꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯅꯝ ꯇꯧꯔꯒ ꯀꯨꯝꯖꯥ 2024ꯒꯤ ꯖꯅꯋꯥꯔꯤ 29 ꯑꯃꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯗꯁꯨ ꯃꯈꯥ ꯇꯥꯅ ꯌꯨꯝꯕꯥꯟ ꯂꯝꯕꯤ ꯊꯝꯗꯨꯅ ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤ ꯔꯣꯁꯟꯅ ꯅꯥꯊꯩꯔꯒ ꯍꯨꯟꯗꯣꯛꯂꯝꯕꯤ ꯃꯥꯒ ꯂꯩꯀꯥꯏ ꯊꯪꯅꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯁꯥꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯆꯦꯛ ꯇꯧꯔꯨꯕꯗ ꯃꯤꯔꯣꯜꯂꯝꯈꯤ ꯃꯔꯝꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯐꯥꯎꯕꯗ ꯔꯣꯁꯟꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯒ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯄꯥꯔꯇꯤꯅ ꯍꯛꯆꯤꯟꯅ ꯂꯧꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯔꯣꯁꯟ ꯄꯥꯔꯇꯤꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯪꯖꯔꯛꯇ꯭ꯔꯕꯗꯤ ꯔꯣꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯄꯥꯔꯇꯤ ꯑꯁꯤꯅ ꯊꯝꯂꯛꯂꯤ